ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯥꯛꯅꯝ ꯅꯝꯕ ꯎꯠꯆꯔꯛꯀꯦ ꯇꯧꯕꯅꯤ ꯄꯥꯛꯅꯝꯁꯦ ꯑꯩ ꯍꯥꯟꯅꯁꯨ ꯅꯝꯗꯤ ꯅꯝꯈ꯭ꯔꯦ ꯑꯗꯨꯏꯁꯨ ꯑꯃꯨꯛꯀ ꯎꯠꯂꯛꯀꯦ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯌꯥꯝ ꯊꯨꯅ ꯆꯥꯕ ꯌꯥꯕ ꯃꯑꯣꯡꯗ ꯎꯠꯆꯔꯛꯀꯦ ꯇꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯅꯤꯀꯣ ꯃꯌꯥꯝ ꯍꯧꯔꯒꯦ ꯇꯧꯕꯅꯤ ꯑꯩ ꯍꯤꯡꯒꯣꯜꯗ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯄꯣꯠꯆꯩ ꯈꯔ ꯍꯦꯛꯂꯛꯑꯦ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯃꯇꯝ ꯂꯣꯏꯔꯦ ꯐꯖꯅ ꯍꯧꯗ꯭ꯔꯦ ꯑꯗꯒꯤ ꯂꯥ ꯈꯔ ꯍꯦꯛꯂꯛꯑꯦ ꯌꯥꯏꯉꯪꯂꯥ ꯈꯔ ꯍꯦꯛꯂꯛꯑꯦ ꯌꯥꯏꯉꯪꯂꯥꯁꯤꯁꯨ ꯐꯖꯅ ꯍꯧꯖꯤꯛꯀꯥꯟꯁꯤ ꯆꯣꯡꯗ꯭ꯔꯤ ꯅꯣꯡ ꯇꯥꯗꯕꯒꯤꯀꯣ ꯁꯤꯅ ꯐꯛꯄꯥꯏꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯥꯛꯅꯝ ꯇꯧꯕꯗꯅꯦ ꯃꯔꯣꯏ ꯈꯔ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦꯕ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯅ ꯁꯤꯅ ꯅꯥꯀꯨꯞꯄꯤ ꯅꯄꯥꯛꯄꯤ ꯍꯥꯏꯕ ꯑꯃ ꯁꯨꯡꯍꯧ ꯍꯧ ꯌꯥꯗꯦ ꯐꯅꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯁꯤꯅ ꯇꯨꯅꯤꯡꯈꯣꯛꯁꯤꯁꯨ ꯍꯥꯞꯆꯟꯗꯣꯏꯅꯦꯕꯀꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯨ ꯂꯣꯏꯔꯦ ꯑꯩꯒꯤ ꯌꯥꯝ ꯄꯥꯜꯂꯝꯕꯗꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯅ ꯃꯌꯥꯡꯇꯣꯟ ꯈꯔꯁꯨ ꯍꯦꯛꯂꯛꯑꯦ ꯁꯤꯗꯤ ꯍꯣꯔꯦꯟ ꯀꯔꯤ ꯄꯇꯥꯁꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕꯒꯤ ꯀ꯭ꯋꯥꯁꯤꯁꯨ ꯇꯥꯔꯝꯃꯦ ꯀ꯭ꯋꯥ ꯈꯔ ꯑꯃꯨꯟꯕ ꯂꯩꯔꯤꯕ ꯑꯩꯒꯤ ꯍꯦꯛꯍꯧꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯀꯨꯞꯄꯤꯁꯦ ꯂꯣꯏꯅ ꯃꯇꯣꯟ ꯉꯥꯡꯉꯤꯁꯦ ꯃꯌꯥꯝꯁꯤꯗ ꯌꯥꯝ ꯁꯥꯏꯕ ꯑꯗꯨꯒꯤ ꯅꯨꯡꯁꯥꯅ ꯆꯥꯛꯊꯦꯛꯏꯅꯦꯕ ꯌꯦꯜꯂꯣ ꯆꯪꯉꯤꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯂꯐꯨ ꯊꯔꯣꯁꯤꯒ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯄꯒ ꯇꯧꯔꯅꯤ ꯌꯥꯏꯉꯪꯂꯥꯗꯣ ꯌꯥꯝꯗꯕꯒꯤ ꯍꯥꯟꯅꯒꯤ ꯑꯀꯪꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯖꯤꯟꯅꯔꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯛꯅꯝ ꯅꯝꯗꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯈꯔ ꯍꯦꯟꯅ ꯃꯅꯝ ꯅꯨꯡꯁꯤꯅꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯄꯥꯛꯅꯝꯁꯦ ꯏꯁꯤꯡ ꯃꯆꯦꯠ ꯑꯝꯇ ꯍꯥꯞꯇꯅ ꯐꯖꯅ ꯇꯣꯠꯄꯗ ꯏꯁꯤꯡ ꯌꯥꯎꯗꯕꯤꯗ ꯃꯁꯥꯒꯤ ꯚꯤꯖꯤꯇꯦꯕꯜꯁꯤꯒꯤ ꯃꯍꯤꯁꯤꯗꯪꯅ ꯄꯥꯛꯅꯝꯁꯦ ꯅꯝꯖꯗꯣꯏꯅꯤ ꯌꯥꯝ ꯍꯥꯎꯅ ꯑꯩ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝꯅꯁꯨ ꯁꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗꯒ ꯀꯨꯏꯅ ꯂꯩꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯈꯨꯠꯁꯥ ꯑꯃ ꯇꯧꯋꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯣꯡ ꯆꯤꯡꯁꯨ ꯇꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤꯒꯤ ꯂꯐꯣꯏ ꯃꯆꯥꯁꯦ ꯁꯤꯒꯤ ꯕꯣꯔꯥꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯗꯤꯕꯀꯣ ꯄꯥꯛꯅꯝꯁꯦ ꯊꯥꯡꯅ ꯇꯧꯗꯦꯕ ꯁꯨꯃꯥꯏꯅ ꯁꯤꯅ ꯑꯗꯨꯝ ꯇꯧꯋꯦ ꯁꯤꯅ ꯇꯧꯕꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯁꯨ ꯋꯥꯗꯦ ꯑꯗꯨꯒ ꯌꯥꯝ ꯀꯨꯞꯄꯁꯨ ꯍꯦꯜꯂꯦ ꯑꯗꯨꯅ ꯊꯨꯅ ꯃꯨꯜꯂꯦꯕꯀꯣ ꯂꯣꯏꯔꯦ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯆꯩꯁꯤ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯁꯤꯖꯤꯟꯅꯔꯔꯣꯏ ꯆꯥꯕꯗ ꯍꯣꯔꯦꯟ ꯆꯩꯁꯤ ꯌꯥꯎꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯤ ꯂꯐꯣꯏ ꯃꯆꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯆꯩꯗꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯥꯀꯨꯞꯄꯤꯒ ꯃꯔꯣꯏ ꯈꯔꯁꯤꯡ ꯑꯩꯅ ꯍꯦꯛꯂꯛꯄ ꯐꯛꯄꯥꯏꯅꯦ ꯑꯗꯒꯤ ꯇꯨꯅꯤꯡꯈꯣꯛ ꯑꯗꯒꯤ ꯃꯌꯥꯡꯇꯣꯟꯒꯗꯣ ꯄꯨꯂꯞꯅ ꯁꯣꯏꯖꯟꯃꯤꯟꯅꯔꯦ ꯑꯗꯨꯒ ꯅꯄꯥꯛꯄꯤ ꯂꯩꯇꯕꯒꯤ ꯑꯩꯅ ꯇꯤꯜꯍꯧꯁꯦ ꯍꯥꯞꯆꯜꯂꯦ ꯅꯄꯥꯛꯄꯤꯗꯤ ꯐꯅꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯋꯦ ꯑꯩ ꯐꯅꯌꯥꯝ ꯊꯥꯏ ꯅꯣꯡꯃꯇ ꯍꯧ ꯌꯥꯗꯦ ꯑꯗꯨꯝ ꯄꯠꯂꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯊꯥꯎ ꯆꯥꯃꯁ 2 ꯍꯥꯞꯄꯦ ꯖꯤꯔꯥ ꯈꯔ ꯍꯥꯞꯄꯦ ꯑꯩꯁꯦ ꯈꯤꯇꯪ ꯉꯧꯔꯒ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯉꯥꯔꯤ ꯍꯥꯞꯄꯦ ꯉꯧꯕꯁꯤꯅ ꯄꯥꯛꯅꯝꯁꯦ ꯅꯞ ꯂꯥꯎꯗꯕꯅꯤ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯂꯥꯎꯔꯒ ꯌꯥꯝꯅ ꯑꯣꯏꯅꯝꯅ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯑꯩꯅ ꯅꯝꯕ ꯄꯥꯛꯅꯝꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯝꯖꯕꯅꯤ ꯑꯗꯨꯒ ꯃꯣꯔꯣꯛ 3 ꯈꯛ ꯍꯥꯞꯄꯦ ꯃꯣꯔꯣꯛꯁꯤꯗꯤ ꯑꯉꯥꯡ ꯂꯩꯕꯒꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯆꯨꯅꯦ ꯑꯗꯒꯤ ꯀꯩꯅꯣꯅꯦ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔꯅꯦꯁꯨ ꯍꯥꯞꯄꯦ ꯃꯣꯔꯣꯛꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝ ꯍꯥꯞꯇꯦꯕ ꯑꯉꯥꯡ ꯃꯕꯥꯂꯤ ꯌꯥꯝ ꯄꯤꯛꯏ ꯃꯣꯔꯣꯛ ꯐꯖꯅ ꯆꯥꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯣꯏꯈꯤꯕꯗꯨꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯉꯧꯕꯤꯔꯅꯤ ꯃꯨꯟꯅꯕ ꯉꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯈꯤꯇꯪ ꯊꯣꯛꯂꯛꯅꯕ ꯈꯤꯇꯪ ꯍꯥꯎꯅꯕꯅꯤꯀꯣ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯥꯟꯅꯒꯤꯗꯣ ꯌꯦꯡꯕꯤꯗꯕ ꯀꯥꯡꯕꯨꯗꯤ ꯑꯍꯥꯟꯕ ꯌꯦꯡꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯝꯒꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯅꯧꯕ ꯌꯥꯎꯔꯝꯒꯅꯤꯅ ꯑꯩꯅ ꯃꯁꯤꯒꯤ ꯄꯥꯛꯅꯝꯒꯤ ꯔꯦꯁꯤꯄꯤꯁꯦ ꯑꯃꯨꯛ ꯎꯠꯆꯕꯅꯦ ꯃꯌꯥꯝ ꯑꯗꯨꯒ ꯊꯨꯝ ꯊꯥꯛꯆꯜꯂꯅꯤ ꯌꯥꯝ ꯀꯨꯏꯅ ꯀꯩꯝꯇ ꯉꯧꯗꯦ ꯂꯩꯊꯔꯒꯁꯨ ꯉꯧꯗꯦ ꯂꯩꯈꯠꯂꯒ ꯃꯤꯅꯤꯠ ꯑꯃꯈꯛꯇꯪ ꯉꯧꯕꯅꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯗꯣ ꯑꯗꯨꯒ ꯃꯁꯦ ꯑꯩ ꯉꯁꯥꯏ ꯀꯣꯝꯄꯥꯛꯇꯨꯗ ꯑꯗꯨꯝ ꯏꯪꯍꯜꯂꯅꯤ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯐꯖꯅ ꯏꯪꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯕꯦꯁꯣꯟꯗꯣ ꯑꯗꯨ ꯍꯥꯞꯄꯒ ꯇꯣꯠꯂꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯩꯒꯤ ꯃꯣꯔꯣꯛ 3ꯁꯦ ꯍꯣꯔꯦꯟ ꯅꯩꯈꯥꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯌꯥꯏꯉꯪꯂꯥ ꯌꯥꯝꯗꯕꯒꯤ ꯂꯥ ꯍꯦꯛꯂꯛꯑꯦ ꯂꯥꯁꯦ ꯍꯣꯔꯦꯟ ꯌꯣꯝꯕꯗ ꯅꯨꯡꯉꯥꯏꯅꯕ ꯒ꯭ꯌꯥꯁꯇ ꯈꯤꯇꯪ ꯃꯊꯛꯇ ꯃꯩ ꯊꯥꯗꯣꯛꯄ ꯅꯠꯇꯕ ꯊꯣꯠ ꯂꯥꯎꯍꯟꯕꯒꯤ ꯊꯝꯃꯦ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯁꯇ ꯃꯩ ꯉꯥꯏꯍꯥꯛ ꯊꯥꯗꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯁꯦ ꯌꯥꯝ ꯃꯣꯟꯊꯕꯅꯤ ꯑꯗꯨ ꯃꯣꯔꯣꯛ 3ꯁꯤꯁꯨ ꯅꯩꯈꯥꯏꯔꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝꯁꯨ ꯍꯥꯞꯈ꯭ꯔꯦꯗꯅꯀꯣ
aduga aina husi beson hapani aina beson hapasida totpasida mayam adu sab chana ubigani ko ai ising amta haptana magi koigi changse kanmigi changse adu sab chana aina totlaga uchage ba ko ising hapdrabani na recipe do yam hawre ba haidi paknam dam hawre ising hapchala de moina bere bere lawina ko tang wat pagi aina beson kitang hapchale aduga mayam aina sai thau kitang hapkhiba do kanghou mubodong na thau do hapanate samas ani khatani pura yare to mayam sidegi hena ising so haparoi beson so haparoi to kanbagi sangse aduga ai hujiki la duda yengang la se hapchalani aduga si thamani thamaba matungda manam khatang hena nungsinaba masagi yang la kang base isna mathak ta kopsalani yang la yam te baise aduga ai sise yai roba mayam yai di yai gani ado huji yai gi roba thuna bani ko ai recipe sa yam thuba paknam ne ai tare yai le di kuina sang bane ba ko aduna hana masa se mulhalani mulhanna bagi mak ta ko pressure ko ising hapani tengora ma hapani aduga si hapsalaga agoi ye ahumla kam thokpirani kamba loire aduga side se minute manga yai birani nunga macha ma thameina loire mayam to masa pasadriyong yam how bane sigi paknam style se ko map loire to sina molun sakre sina igilem hoba khara nang na ulake to mayam siyo thank you mayam khoram jari amuk kahana mathang da video nungai ba hamsa